NCC Training Programme ki saruk ama oina Khangabok da leiba Eastern Star Higher Secondary School ki NCC Cadet Singda Pipistrel virus SW80 Garud Microlight aircraft ke co-pilot oina flight Paibagi Khudong Chaba Phanghankhre. Cadet Kun Rom na saruk yaduna ngarang amasong ngasi pangthokhiba thoram adu Wing Commander M Herojit na luchingduna Imphal ki Bir Tikendrajit International Airport ta pangthokhibane. Hiram masiga mari leinana NCC ki ANO Third Officer Harish Kumar Khundrak pamna thadorokpa cherol amana hai. Thoram adu ta cadet sing da take off, landing, banking, turning, attitude control amade atai hiram sing da takpi tambikhe. Thoram asibo mapung fana pangthok na bahot na badaw Wing Commander M Herojit na lawkiba thaudang sing adu thagat ningai ni. Thoram asina classroom da leramba theory ki knowledge sing adu aircraft ke cockpit da hands-on experience ama phanghanba ngamle amade fighter pilot oiningba Manipur ki naha sing da su achoba inot ama hapang ngamle haina su cherol asina makhatana phongdurakli.